Ngahan gi nonglei nungsit aduna yum lising taraga mga chamri kun mga amangata nanganke. April kuntra da leikhiba potlam singi mamaldagi hengat na yolamba sing chairak fangane Chief Minister. State Disaster Management Fund dagi lupa crore taruka lak marfudra kaithokle biren. Pawasi pandam pawse dagi lakwat savane. Ngahan lian yauna sitkhiba kanba nonglei nungsit ki khudong chaba lauraga kaithel da CGI sit amade nong mada sangdaba yadraba polam sing yoliba wholesaler amadi retailer sing na potsai gi mamal hengat pa yaroi. April kuntra da laikhiba polam singi mamal dagi hengat na yolamba thoklawade legal gi oiba thabak sing lawphat kani haina Chief Minister N Biren na phongdokre. Ngahan gi laibak thiba thokdok adugi matang da CM Secretariat ngarang pangthokiba paw gi mifam amada CM Biren hai jiribam khak natana lemhauriba state asigi district sing da ngahan gi lian yawba kanba nonglei nungsitna chawna amanga ta thon khe Thokdok aduna maram oiraga laifam leitraba miyam gi damak khudaki oiba punna relief camp nifuga ni thoi hangdok tuna changjafam piba hore. Ngahan dagi ngarang numidang wairam fauba chathakiba assessment da len yawba nonglei nungsit aduna punna yum lising taraga mga chamri kun mga chawna amanga ta nangankhe. Imphal West District ta yum lising taruka yangkhayum doi. Imphal East ta yum lising mga ga chatruk, Bisnupur da yum chamaga humbudraga mapan, Thoubal da yum chanipan, Kaksin da yum chamaga kun, Ukhrul da yum chani, Tamenglong da yum chamaga kuntra, None da yum chamaga kun, Kamjong da yum chama, Churachandpur da yum chamaga nifu, Kangpokpi da yum chaniga marfudraga nithoi, Chandel da yum taraga taruk amade, Tengnopal da yum chaniga humbudraga mangane. Makata na assessment sa thare, Mahang na makata raduna hai, haukiba April tha daso, State asagi chinga maditam gi mapam kaya da sitkiba kanba nonglei nungsit na, Punna yum lising mariga chamapan marfudraga mapan amanga ta thon ke. Adumakpo ngahan gi thokdok adugumna ka hena amanga ta di thon ki de. Haujiki oina State Disaster Management Fund dagi thokdok asiga mari lainan na. Lupa crore taruka lising marfudra kai thoktuna. Mising yamna taba tampaki district singi DC sing da lupa lak yangkhay. Amade chingi oina lupa lak nifu gi senthang pi khre. Lana maram oiraga miyamna choba saitheng mayok nari ngai chairakta. Ngahan thokiba thokdok asimag lukok bada len tabagi mawong ne. Thokdok aduna electric pole kaya atek akai yawbana muganna install tawre. Natural calamity oibana miyamna su awaba khara khangmina se. Awaba sing asi mengkhanaba lainga ki maikei dagi angamba thakta honari haina su Chief Minister na phongdokhe.